Thayna mamangai matam amada khun amada kaboklay kaubi nupi ama leirami. Kaboklay machanupa ahumni. Kaboklay mapuroybadi laikhidri. Kaboklay machanupa ahangi mingna sana jawba aduga machanupa yaima adugi mingna sana yaima aduga machanupa atomba adugi mingna sana atomba kaurami. Kaboklay machin yamna kali mi khatnaba sukiramde adubu kaboklay amangasang yamna khaijay masa yamna nalammi. Kaboklaybu machanupa ahumna yamna nuksirami nongmata mamana haiba wada yadaba tauramde. Machin manaw ahumdo thabaksu yamna pharami. Khun aduda maram mokpada machin manaw ahumbo hainarami. Imungi thabak pumbasu machin manaw ahumna taurami. Mamabo thabak amata tawhalamde. Kaboklay changan chaduna laikai koirami. Machanupa ahumsu thabak chatkirami. Kaboklay laikai gi mau amagi mayumda phamduna machanupa ahumbo thagatli. Aigi chanupa ahumse onthoknasu phakredago. Nongmata mama aina haiba wada hiktukpa khak tawde. Ichanupa ahumda leiba nupi dudi maraibak yamna pharabani. Ichanupa ahumna aise wani haiduna thabakane amatta yahanba nate. Khutta hamagani pizaribase. Laikai asida aigi chanupa ahumgumba amattabu yaudine. Mau amana yaude. Ichigi cha hungumba thabak phaba khulasida yaude. Khunna sida macha masu warakpada ichigi cha hungi matau tamjau haina hainaribani. Masakna maron ama phazariba nupata nupa. Aigisu ichigi cha nupa gumba matang yaujaramlabadi nungaigadabani. Kaboklay mina machabu thagatpadu taraga momon noktuna hairei. Masakpudi ai lawdana phazaribani. Nakhoina tai lawramlabadi masak thiramgadabani. Ado iche nupi thidringaida mama mapa ninglamlabasu hayeng mau laklagadi magi nupi khudom mi matonda hapaga hekta ongkhigadoribani. Kaboklaydu haifet suktuna hairei. Adumna ka tawgadaba icha nateda. Makhoi ahungi puchen mama aina yamunna khangi. Tawbu tawdrabadi phai hairibani iche. Asumna kaboklayga mau aduga phana kuina wari sanarami. Khun aduda nupi ngakta ahum pokpa imung ama leirami. Papa adugi mingna taman kaurami aduga mama adugi mingna thaba kaurami. Machanupi ahangi mingna ibehal aduga machanupi yaima adugi mingna ibeyai aduga machanupi atombi adugi mingna ibeton haina kaurami. Makhoigi imungsi yamna warami. Machimana ahum adu phi saduna mama mapagi mateng panglami. Ibeton du chakhumda chak thonglami. Thabasu machana chak thonglibaduda changaktuna atombi Karin sang thongjille. Ima saugri oina thongjille. Phare phare napasu labuktagi karaklani chakto loisinaba tawro. Imasu maning ase saman amuta khajinge sanjang mana yadre. Hoi ima thabasu thokirami ibetonsu chakto loisinaba tawrami. Mangondana ibehanga ibeyaigado amana phi sari aduga amana langchak chakli. Ibeyaina iche phidubu loidauba kayang watlibage. Ine tharikto hayeng phi loba lakani haina hairambani. Horengumadi phise loiraba yai. Aikhoi atombidubu chak thongba loidriba jala. Aidi chak pulami. Chakti aisu lamabani. Baba halaklaga punna charase iche. Aikhoi hana chathokpado baba nungairoi. Ado iche aikhoigi imungse thabak subadi lepte. Ado nungaibadi sungam hek ngamde. Aikhoi sibu karam matamda nungairakkadoino. Ichesu khalibani. Babaga imagase amuktangdi nungaihangi haiduna. Asumna wari sanarami. Kaboklaysu mayumda halaklami. Kaboklay wakhanda khali. Aigi cha humasibu hayeng nupiga thiraga aibu thinaga tawdu jala. Aina thina tawrabasu yaba aingonda henjima ngamloidaba. Tamangi machanupi ahumda oini hekta imau oirage hairage. Masaksu loina phajai. Ichanupa ahumda halakpaga wafamase haudoktuna yenglage. Numidangi matam oisilaktuna machimana ahumsu mayumda halaklami. Kaboklayna machanupa ahumda yengduna asumna hairami. Noi halaklabra. Imase nakhoi Phunga Wari mata sananingduna leiramlibani. Kari wari noima nachasinga sananinglibabo. Aruba nateda. Haujiti imasu ahal oisilakle. Imana hinglingaida nakhoi ahumse nupi thibirage haina khali. Nate nakoi ahumgi bu khangnabaga leibro.
Layrasu imada koidana hayo. Ima, aikoigidi khangnaba leiti. Nakoina khangnaba leitragana mamangi nang kuratomando khangidana. Magi machanupi ahumdoina ima chatuna imau oijege haina hairuge. Nakoi ahumbu kari khalige. Imana phani khanbado adum tawbiyo. Kabok lay momo noktuna. Adunidana icha sidi. Phari, adudi ima hayengse makhoida chatuna machimana ahumdo imau oirage haiduna hekta haizarurage. Asomna kabok layge macha singa wari sanarami. Somda ibe hanga ibe yaigado pisari tabasu macha anine pisari badugi manakta laktuna. Nakoi anibu pisabado loisilodana matamse thengkhre. Ibe halna ima pi phangdore pise phanglaga loisilage. Khangdre tawrise. Aikhoina lairaba oirubana icha ahumgi maning thunganbasu ngamdre tawrise. Aikhoina wabada icha singsu yauna waduna leire. Ima karigi adumna haribano aikhoi wadiye. Tanja aduda ibeton su tholai. Ima chak loire. Chak thinaba tawrage. Loiradi thido nganna charagane pothanaba. Ibeton su imungda changki ibeton chak to thirami asumna makhoi puna chak to chaminarami. Numit adumasu haukhirami. Kabok lay makhoi lekaigi mau ani amaga loinaduna toman hoida laklami. Tomandi makhoi lakani khangdabanina labuta nganna chatkirami. Thabaga kabok layga wari sanarami. Thaba aikhoina laklibase nangina chanupi ahum ase ichanupa ahumgi imau oijarage haiduna haiba laklibani. Yadaba ka yaroiko. Ichena haibiribado aikhoigi oinadi laibak yamna phabani. Aduda aikhoi lairabasida iche hoina pambiroidra haibagi wani. Adugidi iche karisu khande. Suba noma kallaga loire. Ado luhongbasidi khara thuna hongnaba tawse. Aphaba thabakti thengthaba phate. Hoi iche, nanaw nupado labukta chatkibani. Nanaw nupa halaklaga amukta tanazarakhige. Hoi, tanaro. Adugane pau hek hairo. Asomna wari ngahak saduna kabok lay hoi su chatkirami. Kabok lay hoi hek chatkibaga machimana ahumdo imungdagi tholai. Ibe halna. Ima, aikhoi ahum hauji luhong mangamkhiroi. Thabakana suduna imaga pabaga nungaihankidoini. Adu yaba nate ko. Aphaba tanja haibase pak lakpa nate. Makhoigi imungdo yamna nungaibani. Machanupa ahum adusu thabak phabada leikaina hainaribani. Makhoi ahum adubu iya oiba phangjabadi. Mama mapa oiba aikhoigi laibak phabani. Aphaba tanja se manghanba phate. Thabana machanupi ahumu themlami. Tomansu labuktagi karaklami. Thabana kabok layna hairamasing adu tomana tammi. Mama, adudi yamna phai kaino imungso. Nupa macha ahum adusu yamna phai haina hai. Sida warabasu icha ahumna ada nungana leijaruni. Hoi, aduni moi mapa aina khaliba sisu. Adudi luhongbase thujinna pau haikrage. Hoi, haikhro mama. Asumna thabana kabok layda pau hairami. Asumna kuthi yengduna nongmata pulap makhoi tarukmak luhonglami. Ayuktu mau ahumdu ngantana hagwatuna imungi thabak loisilami. Kabok lay mamau ahumna tawriba thabak tu yengduna hairami. Karino mau ahan? Wai teibabu ising adu yamna hapaga tainabro. Ising na loktak sarine. Wai du phajana taiba tamune. Hoi ma. Kabok laydu mamau yaimada amuk yengduna. Mau yaima lagi kondo utka waiga tawraga langna taune. Adumna phenglabadi langlaroine. Hoi ma. Kabok laydu mau atomi ibetonda amuk ansinduna. Mau atombi nangsu irudo sasa luthoklaga chakhum changduna chak thonglurone. Matamse ayaurabani. Hoi ma. Namau chak thongnaba tawjarurage. Ase haramlaga ibetonsu irumai thajarami. Kabok laydu sumangda nungsa yaiduna phamlami. Mau ahum adusu magi thabak tawnarami. Ibeton chak thongba loiduna manemga matai aniga mapuroibagiga chak thirami. Makhoi chak chanaba phaminarami. Kabok lay makhut hamduna chak chaba haurami. Kabok lay
ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯍꯨꯞꯄꯒ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯑꯁꯤꯗꯤ ꯊꯨꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯅꯠꯇꯦ ꯏꯟꯁꯥꯡ ꯑꯁꯤꯕꯨ ꯊꯨꯝ ꯑꯃꯠꯇ ꯊꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯥ ꯊꯨꯝꯗꯤ ꯊꯥꯛꯈꯤꯕꯅꯤ ꯅꯝꯗꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯊꯨꯝ ꯈꯔ ꯍꯥꯞꯄꯛꯎꯔꯥ ꯌꯥꯔꯦ ꯍꯥꯞꯄꯛꯑꯅꯨ ꯏꯟꯁꯥꯡ ꯊꯣꯡꯕꯗꯅꯦ ꯉꯅꯝ ꯊꯨꯝꯅꯝꯅ ꯊꯣꯡꯕ ꯇꯝꯃꯨ ꯍꯣꯏ ꯏꯃꯥ ꯃꯊꯪꯗꯒꯤ ꯁꯣꯏꯗꯅꯕ ꯇꯧꯔꯒꯦ ꯀꯕꯣꯛꯂꯩꯒ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯗꯤ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯕꯣꯛꯂꯩꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯝꯃꯤ ꯃꯧ ꯑꯍꯨꯝ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯅꯕ ꯆꯥꯛ ꯊꯤꯔꯝꯃꯤ ꯃꯧ ꯑꯍꯨꯝ ꯑꯗꯨꯒꯤ ꯆꯥꯛꯇꯨ ꯎꯕꯗ ꯀꯩꯅꯣꯅꯦ ꯆꯥꯛ ꯃꯌꯥꯝꯗꯨꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯆꯥꯔꯕꯗꯤ ꯀꯩꯗ ꯂꯩꯔꯤꯕ ꯐꯧꯁꯤꯡ ꯑꯁꯦ ꯆꯍꯤ ꯑꯃ ꯆꯥꯕ ꯀꯣꯟꯅꯔꯔꯣꯏ ꯍꯌꯦꯡ ꯃꯈꯩ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏꯗꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯆꯦꯡꯗꯣ ꯑꯩ ꯑꯣꯟꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯅꯦꯝ ꯀꯕꯣꯛꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯅꯔꯝꯗꯦ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯏꯕꯦ ꯌꯥꯏꯅ ꯆꯒꯨꯝ ꯁꯦꯡꯂꯝꯃꯤ ꯏꯕꯦꯍꯟꯒ ꯏꯕꯦꯇꯣꯟꯒꯅ ꯀꯣꯟꯗꯨ ꯃꯅꯤꯡꯗ ꯄꯨꯗꯨꯅ ꯐꯦꯡꯂꯝꯃꯤ ꯀꯕꯣꯛꯂꯩꯗꯤ ꯆꯥꯛ ꯇꯣꯛꯄꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯀꯕꯣꯛꯂꯩ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯕ꯭ꯔꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯔꯕꯗꯤ ꯏꯪꯈꯣꯜꯒꯤ ꯂꯩꯕꯥꯛꯇꯣ ꯑꯃꯨꯛꯇ ꯇꯧꯊꯣꯛꯂꯨꯆꯣ ꯏꯕꯦꯍꯜꯅ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯔꯤꯌꯦ ꯍꯣꯔꯦꯟ ꯅꯨꯡꯁꯥ ꯅꯦꯝꯊꯔꯒ ꯇꯧꯔꯒꯦ ꯊꯕꯛ ꯇꯧꯕꯗ ꯍꯣꯔꯦꯟ ꯍꯌꯦꯡꯒꯤ ꯈꯥꯛꯇꯨꯅ ꯊꯝꯒꯅꯨ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯕ ꯅꯠꯇꯦ ꯅꯣꯏ ꯑꯍꯨꯝꯅ ꯇꯧꯕꯗ ꯉꯥꯏꯍꯥꯛꯇꯗ ꯂꯣꯏꯅꯤ ꯍꯣꯏ ꯏꯃꯥ ꯑꯩꯈꯣꯏ ꯇꯧꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯀꯕꯣꯛꯂꯩ ꯋꯥꯈꯟꯗ ꯈꯜꯂꯤ ꯃꯧ ꯑꯍꯨꯝꯁꯦ ꯈꯔ ꯈꯔ ꯀꯤꯍꯟꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯕꯗꯤ ꯏꯊꯛꯇ ꯀꯥꯔꯒ ꯅꯤꯛꯀꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯃꯣꯏꯅ ꯂꯩꯕꯥꯛ ꯇꯧꯔꯤꯉꯩꯗ ꯉꯥꯏꯍꯥꯛꯇ ꯂꯩꯀꯥꯏꯗꯨꯝ ꯀꯣꯏꯊꯣꯛꯂꯨꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯆꯥꯛ ꯊꯣꯡꯅꯕꯁꯤꯡꯁꯨ ꯀꯕꯣꯛꯂꯩꯅ ꯑꯣꯟꯗꯨꯅ ꯄꯤꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯝꯗꯦ ꯑꯗꯨꯅ ꯃꯌꯥꯡꯁꯨ ꯌꯥꯝꯅ ꯀꯪꯁꯤꯜꯂꯝꯃꯤ ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯂꯤ ꯏꯕꯦꯇꯣꯟꯅ ꯏꯆꯦ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯐꯅ ꯂꯥꯏꯔꯖꯔꯕꯁꯨ ꯆꯥꯛ ꯐꯥꯎꯕꯗꯤ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯕꯅꯤ ꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯆꯥꯛꯁꯨ ꯄꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯗ꯭ꯔꯤ ꯏꯕꯦ ꯌꯥꯏꯅ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯆꯨꯝꯕꯅꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯗꯗꯤ ꯐꯅ ꯂꯩꯇ ꯂꯥꯏꯔꯕꯁꯨ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯄꯦꯟꯅ ꯆꯥꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯈꯦꯠꯅꯔꯦ ꯏꯕꯦꯍꯜꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯑꯣꯅ ꯇꯝꯂꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯏꯆꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯨꯝꯗ ꯍꯜꯂꯁꯤꯔꯥ ꯏꯅꯦꯝꯄꯣꯛ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯆꯥꯅꯨꯄꯥ ꯑꯍꯨꯝ ꯑꯁꯤꯁꯨ ꯃꯃꯥꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯇꯣꯝꯕꯤ ꯌꯨꯝꯗ ꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯦꯛ ꯍꯟꯕꯗ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯡꯆꯠ ꯊꯤꯒꯅꯤ ꯑꯗꯨꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯥꯡꯂꯁꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯥꯏꯅꯔꯝꯃꯤ ꯁꯣꯝꯗ ꯀꯕꯣꯛꯂꯩꯗꯨ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯍꯨꯝꯗꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦ ꯏꯆꯦꯒꯤ ꯃꯧ ꯑꯍꯨꯝꯗꯣ ꯍꯥꯟꯅꯗꯤ ꯃꯁꯛꯄꯨ ꯐꯅ ꯐꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯌꯦꯡꯕꯕꯨ ꯌꯥꯗ꯭ꯔꯦ ꯃꯌꯥꯡꯒꯗꯣ ꯌꯥꯝꯅ ꯀꯪꯁꯤꯜꯂꯤ ꯆꯥꯕ ꯌꯥꯝꯅ ꯄꯦꯠꯂꯤ ꯑꯩꯅꯁꯨ ꯉꯥ ꯆꯥꯛ ꯂꯩꯔꯒ ꯊꯝꯃꯤꯕꯅꯤ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦꯅꯦ ꯀꯕꯣꯛꯂꯩꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯑꯐꯕꯤ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯂꯝꯃꯤ ꯂꯧꯒꯤ ꯃꯇꯝꯅꯤ ꯀꯕꯣꯛꯂꯩꯅ ꯃꯃꯧ ꯅꯨꯄꯤ ꯑꯍꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯩ ꯅꯈꯣꯏ ꯑꯍꯨꯝ ꯆꯥꯛꯇꯣ ꯊꯣꯡꯕ ꯂꯣꯏꯔꯒ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧꯍꯣꯟ ꯐꯣꯏꯔꯨꯆꯣ ꯈꯨꯂꯪ ꯅꯦꯛꯅꯕ ꯁꯦꯟꯒ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯂꯩꯗꯨꯒꯤ ꯁꯔꯨꯛ ꯂꯧꯕꯨꯛꯇ ꯆꯠꯂꯨ ꯃꯧ ꯑꯍꯨꯝ ꯑꯗꯨꯁꯨ ꯃꯅꯦꯝꯅ ꯍꯥꯏꯕꯗꯨꯗ ꯌꯥꯔꯝꯃꯤ ꯃꯧ ꯑꯍꯨꯝꯗꯨ ꯆꯥꯛ ꯂꯣꯏꯗꯨꯅ ꯆꯥꯛꯇꯨ ꯃꯕꯨꯛ ꯊꯟꯗꯅ ꯆꯥꯔꯒ ꯂꯧꯕꯨꯛꯇ ꯂꯥꯛꯂꯝꯃꯤ ꯂꯧꯕꯨꯛ ꯌꯧꯔꯗꯨꯅ ꯂꯧꯍꯣꯟ ꯐꯣꯏꯕ ꯍꯧꯔꯝꯃꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯆꯥꯛꯀ ꯄꯨꯛ ꯊꯟꯅ ꯆꯥꯔꯛꯇꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯏꯕꯦꯇꯣꯟꯅ ꯏꯆꯦ ꯌꯥꯝꯅ ꯋꯥꯔꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯄꯣꯊꯥꯁꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯂꯧꯔꯤꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯏꯕꯦ ꯌꯥꯏꯅ ꯑꯇꯣꯝꯕꯤ ꯅꯪ ꯉꯁꯥꯏ ꯏꯁꯤꯡ ꯄꯨꯔꯛꯈꯤꯗꯥꯏꯅꯦ ꯀꯗꯥꯏꯅꯣ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯏꯆꯦ ꯁꯤꯗ ꯂꯩꯔꯦ ꯏꯁꯤꯡꯗꯨ ꯏꯕꯦ ꯌꯥꯏꯅ ꯂꯧꯗꯨꯅ ꯊꯛꯂꯝꯃꯤ ꯏꯕꯦꯍꯜꯅ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ
makha tana thabak suba ngamgadaba mandri. Asumna wari sanari machimana ahumgi mataw adu lairembi amana urami. Lairembi adu machimana ahumgi mateng panglagi khanduna ahan nupi ama onduna machimana ahumgi manakta changai. Lairembi na onba ahan aduna machimana ahumda yengduna icha nupi nakhoi ahumdi yamna wana su ure nati nakhoibu haitha pothaga mata puraktrabo. Ibe halna haitha potha purakpa kauduna thaname ima. Lairembi na onba ahan adu momo noktuna ima na purakliba haitha potha kharase nakhoi ahum yenaduna chaminaro. Ima na haitha potha ase aikhoida pithoklamlabadi ima di kari chagani. Ima di yumda karadabani aduna yumda charurage sese imagi haitha potha se lohoro. Asi haiduna lairembi na onba ahan aduna haitha potha do machimana ahum aduda pirami aduga chatkirami. Machimana ahum aduso haitha potha do puputhotuna chaminarami. Haitha potha do hek charubudagi masada waramba pumnamak phakirami. Chak lamasu pharami. Ibe yaina imana piramba haitha potha se charubudagi ngasai makhai nungsada thabak surubagi wabado loini hek phakri. Pukso pik thale haujiki imado mabuk yamna phaiko. Ibe halna phai isorna aikhoi ahumgi awaba se uba ngamdraduna mateng pangminaba thabirakpa soidana oiramgani. Yaima atombi lohon phoiba amuk haurasi numit takibana hanba tari. Machimana ahumdo lohon phoirami. Asomdana kabok leidu yumgi thabak amata tawramdi laikai koiduna leirami. Kun aduda kabok lei lakpada kana amata haraunaramdi. Kabok lei lakpada nupi amana masigi kabok lei haibi hanubi ase amuk lae mathaudi leitrabanina adum khadang thadaduna leirani kamanya tawni sidi. Kabok lei mau adugi manakta changaktuna ibema no imabo leibro leirabadi imabo kabok lei lahawi amukta thorau hairucho. Imabo aikhoi madi kaithenda chakhi kuidriye. Noi ma kaithenda chatkhi haiba madi kadauba kaithenda chatlibano. Kaithenda pot khara leiruni haiduna chakhibane. Imabo ka wari sase phamu laune. Imabo aise wari budi saba yabani aduda aise imungda thabak mayam ama tawgadaba walhauriba. Imabo hoigidi mau ahum subani na phaido aikhoigidi itomtani aduna imabo warida nong masarase ai thabak amta loisinjarukhige. Asi hairamlaga mawodo imungda changkhirami. Kabok leisu mawodogi mawong mataw aduda sauningba poklammi. Kabok leina machinda asumna hairami. Thabak phabiga su sari aina magon khanglabasida kanade saki hoida chatlugi saki di yumda leiramgani. Kabok leidu saki hoida amu chatkirami numisu tasilakli. Mau ahumda labutagi karaklami makoi ahumna labutagi karakpada imung manggol adu pumchai chaduna leirami. Ibe yaina karino imung manggol asidi haujik phauba pumchai hek charibasina polang khokta phauriba phi asisu lausilamdi aikhoi madaba yumda leitaba jalo. Ibe tonna imadi lekai koiba halaklam khiroi. Yaima nang imung manggol se waimukti sisilu aduga tombe nangna chakhomda changduna chaw thongnaba taruro. Ngasai ising amata lehaudabani turenagi ising khara soklukhige. Ichi hal mama kansi turenda natomna chatpado nungairuyi aige chatuna sourase ichi yaina charibasingse loisinjaramani. Hoi hoi aikhoi sourase. Asi haiduna ibe hanga ibe tongado turenda ising sokpa laklami aduga ibe yaina imung mangon saribasing ado waita selami. Tanjadu da kabok leiso lekai kuiruraga halaklami. Kabok leina hai mau yaima nachiga nanang nupigadi karade laikre noibu chaka thonglabo aidi chak lamana loirine. Ima ichega tomigadi turenda ising sokpa chakhiye. Haujik phauba chak thongdrabadi kadoriba numise kara yokre khangdabro. Ima chak thongba hobiramo ichega tomiga halaklaga changjaraklani. Aidi kadabagi chak thongdoriba noi mau ahum leina leina. Ima sunong phadokti chak thongba yai aikhoi silabukta thabak sururibani aikhoi suwaribani. Kayada machin kaliba maunone mase aigi chinthaktaga khumine
ꯈꯪꯉꯤꯗꯅ ꯑꯗꯨꯕꯨꯗꯤ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝ ꯍꯜꯂꯛꯈꯤꯁꯅꯨ ꯀꯕꯣꯛꯂꯩꯒ ꯏꯕꯦꯌꯥꯏꯒꯗꯨ ꯈꯠꯅꯔꯝꯃꯤ ꯏꯕꯦꯍꯟꯒ ꯏꯕꯦꯇꯣꯟꯒꯁꯨ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ ꯏꯕꯦꯌꯥꯏꯒ ꯃꯅꯦꯝꯒ ꯈꯠꯅꯔꯝꯕꯗꯨ ꯎꯕꯗ ꯏꯕꯦꯍꯟꯒ ꯏꯕꯦꯇꯣꯟꯒꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯁꯨ ꯍꯜꯂꯛꯂꯝꯃꯤ ꯀꯕꯣꯛꯂꯩ ꯃꯆꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯥ ꯅꯈꯣꯏ ꯂꯥꯛꯏꯗꯅ ꯅꯈꯣꯏꯒꯤ ꯅꯨꯄꯤꯅ ꯏꯃꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤꯕꯅꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨꯁꯨ ꯁꯥꯎꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ ꯃꯣꯏꯗꯥꯆꯧ ꯑꯩꯈꯣꯏꯗꯤ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤꯗꯤꯌꯦ ꯅꯣꯏꯅ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯦꯛꯇ ꯍꯥꯏꯒꯗꯕ ꯅꯠꯇꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯝꯃꯤ ꯃꯧ ꯑꯍꯨꯝ ꯑꯗꯨꯁꯨ ꯀꯞꯂꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯀꯕꯣꯛꯂꯩꯗꯨ ꯃꯃꯣꯟ ꯅꯣꯛꯆꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ ꯏꯕꯦꯍꯟꯒ ꯏꯕꯦꯌꯥꯏꯒ ꯏꯕꯦꯇꯣꯟꯒꯗꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯨꯕꯒꯤ ꯃꯁꯥꯗꯨ ꯗꯥꯛꯐꯝ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯏꯕꯦꯇꯣꯟꯅ ꯏꯆꯦꯍꯜ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤꯕ ꯏꯆꯦ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯁꯦ ꯍꯥꯏꯕꯅꯣ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯁꯤ ꯏꯕꯦꯍꯜ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯂꯣꯟꯅ ꯆꯠꯈ꯭ꯔꯁꯤ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯥꯏꯅꯔꯝꯃꯤ ꯀꯕꯣꯛꯂꯩꯅ ꯂꯩꯀꯥꯏ ꯀꯣꯏꯈꯤꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯧ ꯑꯍꯨꯝꯗꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯁꯤꯡꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯌꯧꯔꯛꯂꯝꯃꯤ ꯍꯤ ꯇꯣꯡꯗꯨꯅ ꯄꯥꯠꯇꯨ ꯂꯥꯟꯊꯣꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪ ꯃꯅꯨꯡ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯌꯨꯝ ꯐꯖꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯏꯕꯦꯍꯜꯅ ꯌꯥꯏꯃ ꯑꯇꯣꯝꯕꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯌꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯉꯁꯤ ꯑꯍꯤꯡ ꯌꯥꯔꯦꯛꯂꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯌꯨꯝ ꯃꯅꯨꯡ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯃꯤ ꯅꯣꯡꯁꯨ ꯉꯥꯟꯈꯤꯔꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯃꯈꯣꯏꯅ ꯑꯁꯨꯝ ꯌꯦꯡꯕꯗ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯌꯥꯝꯅ ꯂꯩꯕ ꯀꯥ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯁꯅꯥꯁꯤꯡꯗꯨ ꯎꯕꯗ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯊꯣꯡ ꯊꯥꯛꯅꯕ ꯆꯦꯡ ꯍꯋꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯏꯕꯦꯇꯣꯟꯅ ꯏꯆꯦ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯉꯁꯤꯗꯤ ꯄꯨꯛ ꯊꯟꯅ ꯆꯥꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯄꯨꯛ ꯊꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯆꯥꯕꯁꯨ ꯇꯣꯛꯂꯗꯨꯅ ꯏꯕꯦꯍꯜꯅ ꯆꯥꯛ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯁꯤ ꯏꯆꯦꯍꯜ ꯏꯆꯦꯌꯥꯏꯒ ꯀꯣꯏꯊꯣꯛꯂꯨꯔꯣ ꯑꯩꯗꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯕꯒꯤ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯤ ꯉꯥꯏꯍꯥꯛꯇ ꯇꯨꯝꯈꯤꯒꯦ ꯍꯣꯏ ꯇꯨꯝꯍꯧꯔꯣ ꯑꯩꯈꯣꯏ ꯑꯀꯣꯏꯕꯁꯦ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯦꯍꯟꯒ ꯏꯕꯦꯌꯥꯏꯒꯗꯨ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯇꯣꯟꯗꯤ ꯇꯨꯝꯂꯝꯃꯤ ꯏꯕꯦꯇꯣꯟꯅ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯒꯦ ꯇꯧꯔꯤꯉꯩ ꯍꯤꯡꯆꯥꯕ ꯑꯃꯒ ꯍꯤꯡꯆꯥꯕꯤ ꯑꯃꯒ ꯊꯣꯔꯛꯏ ꯍꯤꯡꯆꯥꯕꯤꯅ ꯅꯣꯛꯂꯒ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯤ ꯆꯥꯕ ꯐꯪꯒꯗꯧꯔꯦ ꯍꯤꯡꯆꯥꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯁꯦꯠꯇꯨꯅ ꯆꯥꯊꯣꯛꯂꯁꯤ ꯍꯤꯡꯆꯥꯕꯤ ꯉꯥꯏꯈꯣ ꯃꯈꯣꯏ ꯑꯁꯦ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯉꯤ ꯆꯥꯕꯗ ꯍꯥꯎꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯃꯁꯥꯁꯦ ꯈꯔ ꯅꯣꯏꯔꯒ ꯑꯣꯏꯅ ꯆꯥꯔꯁꯤ ꯍꯤꯡꯆꯥꯕꯒ ꯍꯤꯡꯆꯥꯕꯤꯒꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯏꯕꯦꯇꯣꯟꯗꯤ ꯀꯤꯕꯅ ꯌꯥꯗ꯭ꯔꯦ ꯍꯤꯡꯆꯥꯕꯒ ꯍꯤꯡꯆꯥꯕꯤꯒꯗꯨ ꯆꯠꯈꯤꯔꯝꯃꯤ ꯏꯕꯦꯍꯟꯒ ꯏꯕꯦꯌꯥꯏꯒꯁꯨ ꯍꯜꯂꯛꯂꯝꯃꯤ ꯏꯕꯦꯇꯣꯟꯅ ꯃꯥꯅ ꯇꯥꯈꯤꯕ ꯄꯨꯝꯕ ꯃꯆꯦ ꯑꯅꯤꯗ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯦ ꯑꯅꯤꯅ ꯊꯥꯖꯔꯝꯗꯦ ꯏꯕꯦꯍꯜꯅ ꯀꯔꯤꯅꯣ ꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯌꯨꯝ ꯌꯥꯝꯅ ꯆꯥꯎꯕꯁꯤꯗ ꯅꯪꯒꯤ ꯃꯤꯠꯇ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯀꯔꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯤꯅꯣ ꯏꯆꯦꯍꯜ ꯅꯅꯥꯎꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯉꯥꯛꯇꯅꯤ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ ꯏꯕꯦꯌꯥꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯁꯦ ꯏꯆꯦꯒ ꯇꯣꯝꯕꯤ ꯅꯪꯒ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯂꯨꯔꯣ ꯑꯩ ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ ꯑꯗꯨꯒ ꯌꯦꯡꯂꯒꯦ ꯏꯕꯦꯌꯥꯏꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯕꯦꯍꯟꯒ ꯏꯕꯦꯇꯣꯟꯒꯁꯨ ꯌꯥꯔꯝꯃꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯗꯨꯅ ꯄꯣꯊꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯏꯕꯦꯍꯟꯒ ꯏꯕꯦꯇꯣꯟꯒ ꯑꯣꯏꯅ ꯂꯝ ꯌꯦꯡꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯏꯕꯦꯌꯥꯏꯅ
yum aduda leirami. Ngarang ibetona tawkhibaduga chap manana hingchabaga hingchabigadu thoraktuna wari sanarami. Ibe yaidu kibana loirami. Machiga manaw nupiga halakpaga mana ukhiba pumba machiga manaw nupiga tamlami. Ibetona ichi anida aina ngarang haidra hingchabaga hingchabigado aikhoina noirakpa ngairibani. Aikoi hek noirakpaga makhoigi machinjak oinaba. Ibe yaina iche hojik aikoi kari tawsige. Ibe hal wakhal ngahak khanduna hairei. Hayeng ase aikoi ahum ising sokpa chatlasi. Ising kon aduda sanagi senyek ase haplasi. Aduga atopa mafam amada leirurasi. Mafam asida asumo leirabadi thawai mangba soiraroi. Iche na haribasina pharani. Iche hal na haribase tawrasi. Asumna machimana ahumdu hainarami. Nimit adumasu haukhirami. Machimana ahum adu ising soknaba sanabun aduda sanagi senyek haplami. Ibe hanna hingchabi tanaba asumna hairami. La oni nakhoi anibo chak thongnaba isingse amata leite. Ising sokluraga amuk laklaga cha amuk thongdoni thenkranine. La ise hal asumna machimana ahumdu chatkirami. Makhoi ahumdu umangdu lanthokduna khun amada yauraklami. Khun aduda inkhol lawduna machimana ahumdu leiminarami. Sanagi senyaksing aduna lawmayam amasu leirami. Machimana ahum adu khun aduda khwaidagi nungaiba imung ama oirami. Lairaba kayabu nungti numit khudingi chak pijarami. Khun aduda leiriba misingna machimana ahumbu laigumna khanarami. Kabuk laigi khundani. Phau lokpa yaba matam aduda ising ichaw thoktuna lokpa yarba phawsing adu amang ata thoklami. Aduna khun aduda leiriba mising adu chaningai phawba leiramdi. Aduna atopa khunda yum hongna khirami. Kabuk leina machanupa ahumda asumna hairami. Midi khulase thadoktuna loina chatnakre. Aikhoisu khulase thadoktuna thangnaba khunda chatnaba tawsi. Mamagi wa aduda machanupa ahum adusu yarami. Asumna machanupa ahum aduga mamaga machimana ahumna leiriba khun aduda laklami. Khungi miyoi amana nupi ahum adugi wari pumba kabolei mama machada leirami. Kabolei mama machadu ibe hal hoina nungtigi chak pijariba mafam aduda laklami. Mi mayam amaso leirami. Ibeton Manem poka matay aniga magi nupaga lakpadu urami. Ibeton chenduna machi anida pautamlami. Ibe hanna makhoi mafam asida lai haiba. Ibe hanna mi thaduna mama macha makhoi maribu ka amada pusinduna phamalami. Aduga makhoi marigi chaktu khajik khajik haptuna makhoi marida pirami. Makhoi gi chaktu ubada makhoi maseng yengnai. Kabuk leina chak sidi onthona su yamdeda. Mina haibadadi puk thanaba pizai hai. Sidi karaidagi puk thanba ngamgadoribano. Manem boki wadu tabada mau ahumdu thoraktuna asumna hairei. Matam amada imana akhoi ahumbu asumna pizakhibadaine. Aikhoisu matam aduda chak puk thankhidi. Kabuk leidu haujiktada ningamdaba phawraklami. Nakhoi ahumgi mafamda inem yamna lale. Inyemgi ngakpifam thoktraba iralase amuktadi ngakpiyo. Ima adumna haigano. Namau ahumna imabu warauba sauningba mata leijadi. Ado nakoi ahumbu mafam asida matau karamna leiramlibano. Thokiba pumba mata chithadana mau ahum aduna kabuk leida lirami. Makoi ahumgi thaunabu ubada kabuk leina mamau ahumbu yamna thagatlami. Numit asidagi makoi punna harau harau leiminakhirami.